ꯑꯁꯤꯗꯤ ꯑꯂꯩꯕ ꯃꯐꯝꯅꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯗꯣ ꯉꯔꯥꯡꯒꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯕꯣꯜꯗꯨꯗꯤꯕ ꯑꯁꯦꯡꯕ ꯄꯦꯜꯂꯦ ꯑꯁꯦꯡꯕ ꯀꯥꯏꯗꯅꯣ ꯄꯩꯁꯥ ꯊꯥꯕꯅꯦ ꯄꯩꯁꯥ ꯃꯥꯡꯉꯦ ꯅꯣꯏ ꯊꯥꯗ꯭ꯔꯣ ꯑꯝꯇ ꯊꯥꯒꯦꯗꯧꯕꯅꯦ ꯃꯁꯛꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯒ ꯉꯔꯥꯡ ꯕ꯭ꯔꯥꯖꯤꯜꯗꯣ ꯐꯖꯅ ꯀꯟꯅꯗꯤ ꯁꯥꯟꯅꯕꯅꯦ ꯁꯥꯟꯅꯩ ꯍꯥꯏꯔ ꯃꯣꯏ ꯀꯣꯁꯤꯌꯥꯒꯤ ꯄ꯭ꯂꯦꯌꯔꯗꯨꯁꯨ ꯍꯟꯗꯦꯅꯦ ꯐꯖꯅ ꯍꯩ ꯍꯥ ꯅꯦꯃꯥꯔꯗꯁꯨ ꯅꯦꯃꯥ ꯌꯣꯜꯂ ꯇꯣꯛꯈ꯭ꯔꯦ ꯅꯦꯃꯥ ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯅꯦ ꯑꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩ ꯚꯥꯏ ꯁꯤ ꯖꯒꯥꯁꯦ ꯀꯩꯕ ꯂꯝ ꯃꯃꯤꯡꯁꯦ ꯚꯥꯏ ꯂꯝ ꯃꯃꯤꯡꯁꯦ ꯑꯟꯗ꯭ꯔꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯟꯗ꯭ꯔꯣ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯌꯥꯟꯒꯤ ꯆꯤꯡ ꯆꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯟꯇꯦꯠ ꯄ꯭ꯂꯦꯁꯇꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯌꯨꯝꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯝꯁꯦ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯁꯤ ꯌꯨꯝꯁꯦ ꯃꯤ ꯑꯃꯇ ꯖꯤꯕ ꯄꯥꯝꯕ ꯑꯝꯇ ꯂꯩꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩ ꯇꯨꯂꯦꯝ ꯇꯧꯒꯦ ꯚꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯃꯝꯗꯤ ꯃꯝꯃꯦ ꯁ꯭ꯋꯥꯏꯁꯦ ꯇꯜꯂꯦ ꯑꯁꯦꯡꯕ ꯀꯩꯅꯣ ꯇꯧꯋꯦꯗ ꯑꯁ ꯃꯥ ꯆꯠꯂꯤꯉꯩꯁꯦ ꯑꯩꯁꯨ ꯑꯝꯇ ꯌꯥꯎꯍꯧꯔꯨꯒꯦ ꯈꯤꯇꯪ ꯂꯩꯔꯝꯃꯣ ꯚꯥꯏ ꯆꯤꯛꯀꯟꯗ ꯑꯝꯇ ꯉꯥꯏꯌꯣ ꯍꯦ ꯂꯥꯛꯑꯦ ꯑꯩꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯈꯤꯇꯪꯗꯤ ꯉꯥꯏꯍꯧꯔꯤꯁꯦ ꯁꯠ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯍꯧꯔꯦ ꯌꯥꯎꯔ ꯂꯣꯏꯈꯤꯗꯣꯔꯦ ꯍꯧꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯖꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯦ ꯃꯔꯣꯟ ꯈꯪꯍꯜꯂꯛꯄꯁꯤꯅ ꯅꯪꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯤ ꯉꯝꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯌꯥꯡꯉꯦ ꯑꯦ ꯁꯥꯔ ꯁꯥꯆꯤꯛꯀꯗꯔꯗꯤ ꯂꯥꯛꯄꯤꯒꯗꯕ꯭ꯔꯣ ꯁꯥꯔꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟ ꯆꯠꯃꯤꯟꯅꯔꯁꯨ ꯑꯩꯅ ꯁꯣꯝꯗꯅꯦ ꯃꯥꯅ ꯁꯣꯝꯗꯅꯦ ꯑꯩꯗꯤ ꯃꯥ ꯉꯁꯥꯏ ꯍꯟꯊꯔꯝꯃꯅꯤꯅ ꯈꯜꯂꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯠꯃꯤꯟꯅꯈꯤꯗꯥꯏꯅ ꯆꯠꯃꯤꯟꯅꯔꯁꯨ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯁꯨ ꯌꯦꯁꯥ ꯑꯝꯇ ꯅꯣꯏ ꯁꯤꯀꯟꯗꯔꯗꯣ ꯁꯥꯔ ꯑꯗꯨꯗꯤ ꯑꯝꯇ ꯌꯦꯡꯉꯨꯁꯣ ꯑꯝꯇ ꯀꯥꯏꯗꯅꯣ ꯆꯠꯂꯒ ꯑꯝꯇ ꯀꯥꯏꯕ ꯁꯥꯕ ꯆꯤꯛꯀꯟꯗꯁꯨ ꯀꯥꯏ ꯂꯩꯒꯦꯅ ꯑꯝꯇ ꯌꯦꯡꯉꯨ ꯆꯠꯂꯁꯨ ꯂꯥꯛꯑꯣ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯑꯝꯇ ꯑꯁ ꯃꯥꯏ ꯂꯥꯛꯆꯁꯅꯤꯗ ꯑꯁ ꯀꯨꯏꯒꯅꯤ ꯁꯥꯔ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯑꯁ ꯃꯥꯏ ꯂꯥꯛꯆꯅꯤꯃꯦ ꯀꯨꯏ ꯊꯦꯡꯊꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯥꯔ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯨꯁꯨ ꯁꯥꯔ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯦ ꯍꯣ ꯍꯣ ꯆꯠꯁꯤ ꯑꯩ ꯍꯌꯦꯡ ꯑꯃ ꯀꯨꯏꯅ ꯂꯩꯊꯔꯛꯑꯅꯨꯀꯣ ꯁꯠ ꯁꯠ ꯂꯥꯛꯑꯣ ꯏꯊꯟꯗ ꯇꯜꯂꯦ ꯁꯤꯗ ꯑꯃꯗ ꯄꯨ ꯂꯥꯛꯑꯣ 그래서